ꯈꯣꯡꯒ꯭ꯔꯦ ꯅꯪꯗꯤ ꯁꯤꯒꯤ ꯈꯣꯡꯕꯗ ꯑꯩꯈꯣꯏꯅ ꯇꯥꯔꯣꯏ ꯅꯪꯅ ꯇꯥꯔꯝꯒꯅꯤ ꯀꯨꯗ꯭ꯔꯣꯛ ꯈꯣꯡꯕ꯭ꯔꯣ ꯃꯥ ꯍꯥꯏꯕꯒꯨꯝꯕꯁꯦ ꯏꯁꯥꯗ ꯍꯥꯏ ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯩꯁꯦ ꯍꯧꯖꯤꯛ ꯊꯧꯕꯥꯜꯗ ꯂꯩꯕꯀꯣ ꯊꯧꯕꯥꯜꯒꯤ ꯃꯦꯂꯥ ꯒ꯭ꯔꯥꯎꯟꯗꯒꯤ ꯃꯦꯂꯥ ꯒ꯭ꯔꯥꯎꯟꯗꯨꯗꯒꯤ ꯆꯪꯁꯤꯜꯂꯒ ꯍꯥꯎꯕꯤꯖꯝ ꯂꯩꯔꯛ ꯍꯥꯏꯅꯀꯣ ꯁꯤꯗꯩ ꯆꯪꯁꯤꯜꯂꯒ ꯁꯥꯔ ꯂꯨꯈꯣꯏ ꯁꯥꯔꯁꯦ ꯃꯔꯤ ꯃꯇꯥꯡ ꯁꯨꯕ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯕꯕꯥꯁꯦ ꯆꯠꯈ꯭ꯔꯦ ꯑꯗꯣ ꯑꯗꯨꯒꯤꯗꯨꯗꯤ ꯑꯩ ꯌꯥꯎꯖꯍꯧꯗ꯭ꯔꯦ ꯑꯗꯣ ꯍꯟꯗꯛꯀꯤꯗ ꯆꯠꯄꯗ ꯑꯃꯨꯛ ꯄꯨꯂꯞ ꯌꯥꯎꯃꯤꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯌꯥꯎꯕꯁꯤꯗ ꯃꯥꯒꯤ ꯑꯅꯥꯕꯁꯦ ꯉꯁꯤꯅ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯗꯣꯏꯅꯦꯕ ꯃꯃꯥꯡꯒꯤꯗ ꯈꯤꯇꯪ ꯀꯥꯟꯅꯕ ꯐꯪꯉꯦꯅꯀꯣ ꯃꯥꯒꯤ ꯍꯛꯆꯥꯡ ꯃꯔꯤ ꯃꯇꯥꯡꯗ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕ ꯈꯣꯠꯄ ꯑꯗꯨꯒꯤ ꯀꯩ ꯃꯇꯥꯡꯗ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯣ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯁꯥꯔꯅ ꯁꯨꯝ ꯍꯥꯏꯕꯤꯔꯛꯑꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯇꯩꯃ ꯑꯃꯒꯁꯨ ꯃꯈꯨꯠ ꯅꯥꯟꯊꯣꯛꯄꯒꯤ ꯑꯗꯨꯒꯤꯁꯨ ꯑꯗꯨꯝ ꯆꯤꯡꯁꯤꯟꯕ ꯆꯠꯂꯤꯕꯀꯣ ꯑꯗꯨ ꯁꯨꯝ ꯌꯦꯡꯍꯜꯂꯛꯀꯦ ꯑꯗꯨꯗꯨꯒ ꯑꯗꯨꯝ ꯁꯨꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯀꯣ ꯍꯥꯏꯗꯤ ꯃꯤꯁꯨ ꯑꯗꯨꯝ ꯍꯥꯡꯉꯤ ꯍꯥꯏꯕꯗꯤ ꯂꯩꯔꯛꯁꯨ ꯌꯥꯝꯅ ꯐ꯭ꯔꯦꯁ ꯑꯣꯏ ꯃꯅꯨꯡ ꯆꯪꯉꯒ ꯑꯦꯔꯤꯌꯥꯁꯦ ꯂꯧꯕꯨꯛ ꯃꯌꯥꯗꯅꯦꯕꯀꯣ ꯂꯩꯔꯤꯁꯤ ꯌꯨꯝꯁꯦ ꯄꯨꯔꯥ ꯁꯦꯟꯇꯔ ꯑꯗꯥꯏꯗꯅꯦꯕꯀꯣ ꯂꯩꯔꯤꯁꯦ ꯑꯗꯨꯝ ꯐꯕꯨ ꯐꯔꯗꯤ ꯑꯗꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇꯁꯨ ꯀꯥꯟꯅꯕ ꯍꯥꯏꯕꯗꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯀꯥꯟꯅꯍꯧꯖꯅꯕ ꯃꯇꯥꯡ ꯑꯃꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯑꯃ ꯄꯟꯕꯤꯕꯀꯣ ꯍꯥꯏꯗꯤ ꯁꯤ ꯇꯧꯔꯒꯅ ꯁꯤ ꯇꯧꯕ ꯂꯣꯏꯅ ꯍꯥꯏꯕꯤꯕꯀꯣ ꯑꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯦ ꯕꯕꯥꯒꯤ ꯏꯝꯄ꯭ꯔꯨꯞ ꯑꯣꯏꯔꯀꯥꯟꯗꯁꯨ ꯃꯌꯥꯝꯗꯁꯨ ꯑꯃꯨꯛꯀ ꯑꯩ ꯁꯤ ꯅꯨꯡꯉꯥꯏꯔꯦ ꯕꯕꯥꯗ ꯑꯗꯨꯝ ꯍꯪꯉꯒ ꯑꯗꯨꯝ ꯑꯞꯗꯦꯠ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝ ꯑꯩꯒꯤꯅ ꯁꯤ ꯈꯨꯠꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯉꯝꯗꯕ ꯁꯣꯝꯒꯤ ꯌꯣꯠ ꯑꯣꯏꯒꯤꯗꯤ ꯉꯝꯃꯦꯕꯀꯣ ꯆꯤꯡꯕ ꯀꯥꯟꯗ ꯌꯥꯝ ꯅꯥꯔꯝꯃꯤ ꯃꯅꯨꯡꯗ ꯃꯥꯒꯤꯁꯦ ꯑꯩꯈꯣꯏ ꯑꯦꯡꯀꯜ ꯗꯤꯁꯂꯣꯀꯦꯠ ꯑꯣꯏꯕꯅꯦꯕ ꯁ꯭ꯂꯥꯏꯠꯂꯤ ꯑꯣꯏꯕ ꯑꯗꯨꯅ ꯍꯥꯏꯗꯤ ꯗꯥꯏꯔꯦꯛ ꯆꯣꯡꯊꯣꯛꯑꯒ ꯑꯣꯏꯕꯗꯤ ꯑꯩꯈꯣꯏ ꯗꯛ ꯂꯥꯎ ꯈꯪꯉꯤꯅ ꯁ꯭ꯂꯥꯏꯠꯂꯤ ꯑꯣꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯀꯥꯏꯅ ꯈꯪꯒꯟꯗꯦꯕ ꯑꯩꯈꯣꯏ ꯃꯤꯁꯤꯡꯁꯤꯅ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯁꯦ ꯑꯁ ꯐꯖꯈꯤꯅꯤꯅ ꯑꯗꯨꯝ ꯂꯩꯌꯦꯕ ꯑꯗꯨ ꯁꯨꯝ ꯂꯩꯕ ꯀꯥꯟꯗ ꯃꯥꯒꯤ ꯐꯥꯔꯤꯕ ꯍꯥꯏꯗꯤ ꯂꯤꯒꯥꯃꯦꯟꯒ ꯇꯦꯟꯗꯟꯒꯁꯦ ꯅꯥꯀꯟ ꯑꯃꯗꯅ ꯆꯤꯡꯁꯤꯜꯂꯒ ꯅꯥꯀꯟ ꯑꯃꯗ ꯐ꯭ꯔꯤ ꯑꯣꯏꯔ ꯂꯩꯕ ꯑꯗꯨ ꯁꯤꯖꯤꯟꯅꯕꯗꯗꯤ ꯍꯦꯛ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒ ꯌꯥꯝ ꯅꯥꯔꯕ꯭ꯔꯁꯨ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯂꯩꯊꯣꯛꯀꯟꯕ ꯑꯗꯨꯅꯤ ꯂꯣꯠꯀꯅꯨꯅꯦ ꯍꯦ ꯅꯁꯛꯇꯣ ꯑꯗꯨꯗꯨꯅ ꯍꯤꯌꯥꯏ ꯑꯃꯥꯏꯇꯤꯁꯤꯁ ꯉꯛꯁꯝ ꯅꯥꯕꯒꯤꯀꯣ ꯑꯗꯨꯗꯅꯤ ꯀꯣꯛꯇ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯁ꯭ꯀꯦꯄꯨꯂꯥꯔ ꯄꯣꯏꯟꯁꯦ ꯁꯤ ꯈꯔ ꯀ꯭ꯂꯣꯖ ꯇꯧꯔꯝꯕ ꯑꯗꯨꯗꯨꯅ ꯃꯥꯁꯦ ꯁꯥꯏꯋꯥꯏꯁꯦ ꯊꯕꯛ ꯇꯧꯔꯀꯥꯟꯗ ꯆꯤꯛꯄꯣꯏ ꯁꯝ ꯊꯦꯛꯅꯤꯡꯕꯣꯏ ꯀꯔꯤ ꯈꯨꯗꯤꯡꯁꯦ ꯐꯥꯎꯕꯅꯦꯕ ꯁꯤ ꯀ꯭ꯂꯣꯖ ꯌꯥꯝ ꯇꯧꯔ ꯂꯩꯔꯤꯀꯣ ꯁꯤ ꯑꯣꯄꯟ ꯇꯧꯊꯣꯛꯑꯀꯥꯟꯗ ꯃꯥꯒꯤ ꯅꯨꯡꯉꯥꯏꯔꯛꯄꯅꯤ ꯉꯛ
ก็เขาเชื่อเห็นเราสัมผัส시제 아까 많이 떠보니까 아이템 하면 아까도 꼭 먹으신 동네이세 사히야 막간다 아이코기 하트비트 하이다래고 하트비트 한테리바 마이 가딜릭 마선제 싸우름마다기 아코기 아한로 살간다 픽셀레에바 아이디 마나 시즌나버기 상지 왓바다기 마시 픽셀레고 간다 아이기 하트비트는 싸우는 거이디 아이 브레인제 아이디 하트는 bakbona khapako matamda brain se e je bak jobba aidi mu smai to dana aidi pumping se sana jaga do je mana sola adi yawak tabai chance yam wang na le de adu dana isa haining da bakan da di aidi bit sim hanja du ne ba haining bakan da active wa kan da ne hena nungai bai wa ne ba haining da bakan da di tapna khapak tu ne ba adu matam da di aigi brain se da e du yok da bakan da di ai se ko ngau ba 아이디 통락하니 아도 거기 가임도 칼로노 에너지 기땅 아이 다운 저래나 이산에 간절어가 아이디 이싱금바 아잉바금바 딱 도모마 땀지다 아사바 하이따레 마디 박 요레에 아두드나 거기 가나고 꼭 마오레 간다 날링하다 거기 이싱 도모미지 마람제 아떼 나티 이싱 아잉바지 도모마 땀다 아사바 오이가 블라체 박 욕살라카네 아잉바지 요나나 셀라카네 아두 간다 딱 나우 튀응 간다 브레인지다 이도 세 khai 간다 그도 꼭 ngầu 한테한면에 아두기 와클론이 거기 강는 거 상해 아니 꼭 ngầu 이싱통 뭐 하이너지 말음지 짭짭 말음지 시지네 맞지 아니 인한 버두다 아사데 박로 풀락바 아니 dak록 징락바 아두가 이 여라 간다 아이기 꼭시다 달까 레바 아이디 블러싱제 통과 간다 한테리버네요 이게 이싱 땅 탁바야 그러니까 먹다가 Ini tu pun mungkin kau, saya tunda dekat berapa, sama kan ini, kalau relax, pilih tu pun. Mukanya, sabi mukanya, relax. Jadi saya naram itu, antara antara ko, jadi si antara ini masih close le lamba, jadi nerves tu open to thokane, magi si saru tare jauh riba, jadi nggak samjida, hari saru tare se saru 4, 5, 6, 7 je, masih magi aidi masa close to di nasamni lai ko adum mai oi ba atuga 3 2 1 je yamaru oi brain se hek ka ko do aman masi ju aidi close to setting nasamda mana ding mu ya ni adum ko kuni si ga ku masi ling la lai ko 아니 남친 뭐지다 시기스나 마찬 아니 오빤도 내일이요 시기세 마마 클로즈 도는 내일이다 나가 시기 힙 말로제 수만 들어가 아니 마제스 클로즈 도 풀내려면 아이 색깔 말로제 수만 세 빨리나 이사도 아니 나가는 수만 넘어 땡싹되는 잘해 좀 찾겠다 시기 오빤도 또 독도 따라가디 마기 이 시리즈야 같은 거
ꯁꯤꯌꯥꯇꯤꯡ ꯅꯥꯁꯤꯅ ꯆꯦꯜꯂꯛꯀꯗꯣꯏꯁꯦ ꯃꯥꯁꯦ ꯏꯆꯦꯜ ꯇꯞꯅ ꯊꯥꯕꯗꯒꯤ ꯆꯤꯛꯄ ꯅꯨꯡꯉꯥꯏꯇꯕꯁꯦ ꯊꯣꯛꯀꯅꯤꯕ ꯑꯗꯨꯒ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯏꯗꯤ 4ꯒꯅꯦ 5ꯒ ꯇꯥꯟꯅꯕ ꯑꯩꯈꯣꯏꯒꯤ ꯕꯣꯟꯁꯦ ꯁꯨꯃꯥꯏꯅ ꯀ꯭ꯂꯣꯖ ꯇꯧꯔ ꯂꯩꯔꯤꯕ ꯈꯤꯇꯪ ꯁꯨꯝ ꯅꯝꯃꯒ ꯑꯗꯨꯗꯨꯅ ꯍꯥꯏꯔꯤꯕ ꯁꯤꯌꯥꯇꯤꯛ ꯅꯥꯔꯚꯁꯦ ꯁꯣꯛꯑꯕꯅꯦꯕ ꯑꯗꯨꯗꯤ ꯃꯥ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯥꯏꯒꯤ ꯆꯤꯛꯄ ꯍꯥꯏꯗꯤ ꯁꯤꯊꯔꯛꯄ ꯀꯣ ꯁꯤꯁꯦ ꯖꯤꯡ ꯂꯥꯎꯕ ꯖꯤꯡ ꯂꯥꯎꯕ ꯁꯤꯊꯔꯛꯄ ꯏꯁꯦ ꯃꯥꯁꯦ ꯐ꯭ꯂꯣꯁꯦ ꯋꯥꯠꯂꯛꯑꯦ ꯇꯥꯛꯏꯅꯤ ꯁꯤꯁꯦ ꯀꯣ ꯀꯩꯝꯇ ꯈꯜꯂꯨꯅꯨ ꯑꯩꯈꯣꯏꯅ ꯁꯤꯒꯤꯁꯦ ꯗꯤꯞ ꯇꯤꯁꯨ ꯈꯔ ꯑꯩꯈꯣꯏ ꯊꯨꯒꯥꯏꯔꯛꯇꯕ ꯌꯥꯔꯔꯣꯏ ꯃꯅꯨꯡꯁꯤꯗ ꯂꯩꯔꯤꯕ ꯂꯤꯒꯥꯃꯦꯟ ꯇꯦꯟꯗꯟꯁꯤꯡ ꯑꯗꯨꯒ ꯃꯁꯜ ꯂꯦꯌꯥꯔ ꯍꯥꯏꯗꯤ ꯃꯥꯒꯤ ꯒ꯭ꯔꯨꯞ ꯈꯔ ꯃꯥꯁꯦ ꯊꯨꯒꯥꯏꯗꯕ ꯌꯥꯔꯔꯣꯏꯕ ꯍꯥꯏꯗꯤ ꯇꯥꯏꯠ ꯑꯣꯏꯔ ꯂꯩꯔꯤꯁꯦ ꯍꯥꯏꯗꯤ ꯑꯣꯄꯟ ꯇꯧꯊꯣꯛꯅꯕ ꯄꯥꯡꯒꯜ ꯀꯜꯂꯝꯒꯗꯧꯕꯁꯦ ꯁꯤꯒꯤꯁꯦ ꯍꯦꯛ ꯇꯧꯕ ꯄꯥꯡꯒꯜꯁꯦ ꯖꯔ ꯁꯣꯟꯊꯈꯤꯅꯤꯕꯀꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯃꯦꯟ ꯐꯪꯁꯟꯁꯦ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯡꯁꯤꯅ ꯄꯨꯕꯅꯦ ꯑꯦꯜꯒꯤ ꯑꯦꯔꯤꯌꯥꯁꯤꯅ ꯃꯔꯨ ꯑꯣꯏꯅ ꯈ꯭ꯋꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯃꯈꯜ 3 ꯊꯣꯛꯅ ꯂꯩꯅꯒꯅꯦꯕꯀꯣ ꯁ꯭ꯄꯥꯏꯟ ꯄꯔꯦꯡ ꯍꯥꯏꯅ ꯁ꯭ꯄꯥꯏꯟ ꯍꯥꯏꯕꯁꯤꯗ ꯍꯥꯏꯗꯤ ꯒ꯭ꯔꯨꯞ 3 ꯊꯣꯛꯅ ꯂꯩꯅꯒꯅꯤ ꯑꯗꯨꯗ ꯃꯥꯒꯤ ꯃꯔꯨ ꯑꯣꯏꯅ ꯍꯧꯖꯤꯛ ꯁꯨꯏꯁꯦ ꯑꯦꯜꯒꯤ ꯀꯥꯡꯂꯨꯞ ꯍꯥꯏꯇꯥꯔꯦ ꯒ꯭ꯔꯨꯞ 3ꯁꯤꯗ ꯑꯦꯜꯒꯤ ꯀꯥꯡꯂꯨꯞꯁꯦ ꯃꯁꯤꯡ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯃꯥꯏꯅ ꯆꯦꯠꯄꯗ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯥ ꯌꯥꯏꯀꯣ ꯑꯗꯨ ꯀꯩꯁꯨ ꯇꯧꯗꯦꯀꯣ ꯁꯨꯃꯥꯏꯅ ꯍꯥꯏꯕꯒꯨꯝꯕꯁꯦ ꯏꯁꯥꯗ ꯀꯣꯛ ꯉꯥꯎꯕ꯭ꯔꯥ ꯏꯇꯩꯃꯒꯤꯗꯤ ꯉꯁꯤ ꯂꯣꯏꯅ ꯆꯦꯛꯑꯞ ꯇꯧꯗꯧꯔꯦ ꯃꯦꯟꯗꯤ ꯃꯥꯒꯤꯁꯦ ꯈꯨꯠ ꯅꯥꯟꯊꯣꯛꯄꯅꯦꯕꯀꯣ ꯅꯥꯟꯊꯣꯛꯄꯔꯥ ꯀꯔꯤ ꯇꯧꯕꯩꯅꯣ ꯍꯥꯏꯕꯗꯣ ꯁꯤꯡꯂꯤ ꯊꯨꯞꯄꯩꯔꯥ ꯍꯥꯏꯗꯣ ꯁꯥꯟꯅ ꯌꯦꯡꯕꯗ ꯈꯪꯒꯅꯤ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯂꯥꯏꯠꯂꯤ ꯗꯤꯁꯂꯣꯀꯦꯠ ꯑꯣꯏꯕꯀꯣ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯕ꯭ꯂꯠ ꯐ꯭ꯂꯣꯁꯦ ꯊꯤꯡꯕꯗꯒꯤꯅꯦꯕ ꯊꯣꯛꯏꯁꯦ ꯑꯣꯄꯟ ꯇꯧꯔꯀꯥꯟꯗ ꯐꯅꯤ ꯍꯧꯖꯤꯛ ꯆꯦꯛ ꯇꯧꯊꯣꯛꯁꯤꯀꯣ ꯁꯤ ꯅꯥꯕ꯭ꯔꯥ ꯁꯤꯗꯤ ꯁꯤ ꯅꯝꯊꯕꯁꯨ ꯅꯥꯕ ꯑꯗꯨꯒ ꯁꯤꯗꯤ 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 ꯃꯔꯨ ꯑꯣꯏꯅ ꯁꯤꯃꯗꯤ ꯌꯥꯝ ꯅꯥꯕ꯭ꯔꯥ ꯈꯔꯗꯤ ꯅꯥꯔ ꯃꯥꯜꯂꯦ ꯑꯗꯨꯒ ngasi tawag sa posisi sa kaya dere ꯃꯥꯏꯁꯤ ꯀ꯭ꯔꯦꯛ ꯆꯠꯄꯗꯤ ꯅꯠꯇꯦꯀꯣ thengna ya ga do ꯅꯝꯇꯕ ai si ayo kon ko ba da dai ꯑꯗꯨ ꯊꯝꯃꯣ ma ꯁꯤ ꯃꯅꯨꯡꯗ ꯂꯥꯎ ꯁꯦ ꯄꯥꯏ ꯁꯤꯅ ꯌꯥꯅꯦꯕ ꯅꯣꯏꯕ ꯍꯦꯟꯃꯟꯕꯒꯤꯅꯦ ꯍꯥꯏꯗꯤ 이제 ꯀꯥꯈꯠꯄꯩꯅꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯀꯥꯞꯊꯣꯛ ꯀꯥꯞꯁꯤꯟꯗꯣ ꯑꯗꯨꯏꯗꯣ ꯉꯁꯥꯏꯗꯤ ꯉꯝꯗꯕ꯭ꯔꯥ ꯑꯗꯨꯗꯣ khara ma de i hore ko i hore khara ma mo ko ko pai ne ꯁꯤꯒꯤꯁꯦ ꯑꯃ ꯐꯥꯒꯦ ꯇꯧꯕ꯭ꯔꯥ ꯇꯧꯋꯦ ꯇꯨ ꯇꯧꯋꯦ ꯇ꯭ꯔꯤꯒꯔ ꯐꯤꯡꯒꯔ ꯑꯃ ꯂꯩꯕ ꯌꯦꯡꯒꯦꯀꯣ ꯀ꯭ꯔꯣꯛ ꯂꯥꯎꯈꯣꯡꯈ꯭ꯔꯦ
ꯁꯤꯕꯨꯗꯤ ꯏꯁꯥꯗ ꯆꯩꯅꯥ ꯌꯥꯝ ꯂꯩꯔꯤ ꯑꯗꯨꯕꯨꯗꯤ ꯍꯥꯏꯗꯤ ꯁꯤꯒꯤ ꯍꯥꯏꯗꯤ ꯄꯣꯝꯕ ꯕ꯭ꯂꯗ ꯁꯤꯒꯤꯅꯦꯕ ꯍꯥꯏꯗꯤ ꯇꯤꯡꯉ ꯂꯩꯔꯕꯅꯤꯅ ꯅꯪ ꯈꯤꯇꯪ ꯇꯧꯕꯗ ꯁꯦꯟꯁꯇꯣ ꯕ꯭ꯔꯦꯟꯗ ꯇꯛꯄꯤꯔꯦꯅ ꯑꯗꯨꯒꯤꯅꯦꯕ ꯃꯇꯦꯛ ꯑꯃ ꯊꯦꯛꯇꯨꯕꯗꯒꯤ ꯏꯌꯥꯡ ꯌꯥꯡꯈ꯭ꯔꯦꯀꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯥꯛꯄ ꯄꯥꯔꯇꯤꯡꯁꯦ ꯂꯣꯏꯅ ꯆꯦꯛꯑꯞ ꯇꯧꯔꯦ ꯑꯗꯨꯒ ꯁꯤꯁꯤꯗꯤ ꯑꯅꯥꯕꯒꯤ ꯈꯛ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯁꯤꯒꯤ ꯑꯦꯛꯁꯔꯁꯥꯏꯁ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯁꯨꯃꯥꯏꯅ ꯑꯃꯨꯛꯃꯨꯛ ꯊꯦꯛꯇꯣꯛꯄꯤꯕ ꯑꯃꯨꯛꯃꯨꯛ ꯃꯨꯞꯃꯦꯟ ꯇꯧꯊꯣꯛꯄꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯅꯝꯒꯗꯕ ꯂꯩꯔꯕꯁꯨ ꯅꯝꯍꯟꯗꯅꯕ ꯄ꯭ꯔꯤꯀꯣꯁꯟ ꯂꯧꯍꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯒꯤꯅꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯂꯥꯛꯑꯒ ꯑꯗꯨꯝ ꯇꯧꯁꯤꯟꯕꯤꯕ ꯌꯥꯏꯀꯣ ꯑꯗꯣ ꯑꯦꯗ꯭ꯔꯦꯁꯇꯨꯁꯨ ꯉꯁꯥꯏ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯖꯔꯝꯃꯦ ꯑꯗꯨ ꯍꯣꯔꯦꯟ ꯂꯝꯕꯤ ꯆꯪꯐꯝꯗꯨꯁꯨ ꯑꯩ ꯊꯣꯛꯂꯛꯑꯒ ꯃꯇꯦꯛ ꯑꯃ ꯍꯥꯞꯆꯔꯝꯒꯦ ꯊꯧꯕꯥꯜ ꯃꯦꯂꯥ ꯒ꯭ꯔꯥꯎꯟꯗꯨꯗꯒꯤ ꯑꯗꯨꯝ ꯀꯩꯁꯨ ꯉꯥꯎꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯝ ꯂꯩꯔꯛ ꯑꯃ ꯆꯪꯉ ꯑꯗꯨꯝ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯑꯩ ꯍꯥꯞꯆꯔꯛꯀꯦ ꯃꯤꯁꯨ ꯉꯥꯏꯅꯗ꯭ꯔꯦ ꯑꯗꯨꯝ ꯑꯌꯨꯛ ꯉꯟꯇꯥ ꯂꯥꯛꯑꯒ ꯁꯥꯔꯒ ꯑꯗꯨꯝ ꯇꯥꯟꯅꯔꯒ ꯁꯤ ꯅꯨꯡꯉꯥꯏꯇꯕꯅꯤ ꯁꯤ ꯅꯨꯡꯉꯥꯏꯇꯕꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨ ꯂꯣꯏꯅ ꯇꯧꯔꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯇꯧꯔꯤꯕ ꯀꯟꯅ ꯌꯦꯡꯉꯁꯤ ꯁꯣꯝ ꯅꯥꯀꯟꯒꯤꯁꯤꯗ ꯁꯨꯃꯥꯏꯅ ꯂꯥꯛꯄꯁꯤꯗ ꯁꯤ ꯒ꯭ꯔꯨꯞꯁꯤꯒ ꯌꯦꯡꯕꯗ ꯁꯨꯝ ꯇꯣꯡꯉꯤꯁꯦ ꯁꯨꯃꯥꯏꯅ ꯆꯠꯂꯤꯁꯦꯀꯣ ꯇꯣꯡ ꯁꯤꯒꯤꯁꯤꯗ ꯂꯣ ꯁꯨꯝ ꯂꯩꯕ ꯑꯗꯨꯒꯤ ꯃꯁꯜ ꯐꯣꯔꯃꯦꯠꯁꯦ ꯍꯥꯏꯗꯤ ꯐꯣꯝ ꯂꯥꯛꯏꯁꯦ ꯍꯥꯏꯗꯤ ꯀꯨꯏꯅ ꯅꯥꯔꯛꯑꯦ ꯇꯥꯡꯂꯛꯏꯅꯦꯕ ꯃꯥꯁꯤ ꯀꯩꯝ ꯈꯜꯂꯨꯅꯨ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗꯤꯀꯣ ꯏ ꯔꯤꯛꯁꯣ ꯅꯦꯛꯑꯒ ꯍꯜꯂꯛꯑꯣ ꯒꯥꯔꯤ ꯑꯩ ꯊꯧꯔꯝꯃꯒꯦ ꯌꯥꯝꯅ ꯀ꯭ꯂꯣꯁ ꯂꯩꯔꯦꯕ ꯑꯣꯄꯟ ꯇꯧꯔꯀꯥꯟꯗ ꯈꯨꯠ ꯇꯨꯛꯇ ꯊꯝꯃꯨ ꯐ꯭ꯔꯤ ꯈꯣꯡꯒ꯭ꯔꯦ ꯅꯪꯗꯤ ꯁꯤꯒꯤ ꯈꯣꯡꯕꯗ ꯑꯩꯈꯣꯏꯅ ꯇꯥꯔꯔꯣꯏ ꯅꯪꯅ ꯇꯥꯔꯝꯒꯅꯤ ꯀꯨꯗ꯭ꯔꯣꯛ ꯂꯧꯈꯣꯡꯕ꯭ꯔꯣ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤꯁꯦ ꯁꯥꯡꯅ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯌꯥꯗꯕ ꯑꯩꯈꯣꯏꯒꯤ ꯄꯣꯏꯟ ꯑꯍꯨꯝ ꯑꯩꯈꯣই ꯍꯧꯖꯤꯛꯇꯤ ꯃꯁꯤ ꯈꯪꯗꯕ ꯌꯥꯔꯣꯏꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯁꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯏꯁꯥꯒꯤ ꯍꯥꯏꯗꯤ ꯄꯣꯁꯆꯔ ꯀꯥꯏꯕꯗꯒꯤ ꯊꯣꯛꯂꯛꯄ ꯑꯅꯥꯕ ꯃꯌꯥꯝꯁꯤꯡ ꯍꯥꯏꯗꯤ ꯁ꯭ꯄꯝ ꯔꯤꯂꯦꯁꯟꯅ ꯍꯥꯏꯗꯤ ꯃꯥꯒꯤ ꯁꯤꯖꯤꯟꯅꯐꯝ ꯈꯪꯗꯕꯗꯒꯤ ꯊꯣꯛꯂꯛꯄ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯆꯤꯟꯖꯥꯛꯀꯤ ꯑꯑꯣꯟꯕ ꯑꯃ ꯂꯥꯛꯄꯁꯤꯗꯒꯤ ꯑꯩꯈꯣꯏ ꯏꯁꯥꯁꯤꯗ ꯊꯣꯛꯂꯛꯄ ꯃꯌꯥꯝꯁꯤꯡꯗꯣ ꯃꯗꯨꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯈꯪꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯍꯛꯆꯥꯡ ꯐꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯅꯅꯕꯒꯤ ꯂꯝꯕꯤꯗꯣ ꯑꯩꯅ ꯈꯪꯖꯕ ꯂꯦꯚꯦꯜ ꯈꯔ ꯑꯩ ꯃꯌꯥꯝꯗ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯑꯗꯣ ꯑꯍꯥꯟꯕ ꯄꯣꯏꯟ ꯑꯣꯏꯅ ꯑꯩ ꯄꯣꯁꯆꯔꯗ ꯍꯥꯟꯅ ꯂꯧꯈꯠꯆꯔꯛꯀꯦ ꯔꯥꯏꯠ ꯄꯣꯁꯆꯔꯁꯦ ꯀꯃꯥꯏꯅ ꯂꯩꯒꯗꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯁꯤ ꯈꯪꯗ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗ ꯑꯅꯥꯕ ꯍꯧꯔꯛꯏꯁꯦ ꯑꯩ ꯄꯣꯁꯆꯔꯁꯦ ꯀꯥꯏꯕꯗꯒꯤ ꯍꯧꯔꯛꯏꯅꯦ ꯍꯥꯏꯕꯁꯦ ꯉꯁꯤ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯔꯁꯤ ꯄꯣꯁꯆꯔꯁꯦ ꯑꯩ ꯗꯦꯃꯣꯒ ꯂꯣꯏꯅꯅ ꯑꯩ ꯃꯌꯥꯝꯗ ꯈꯪꯍꯟꯖꯔꯛꯑꯒꯦ ꯑꯩꯈꯣꯏꯗ ꯄꯣꯏꯟ 5 ꯑꯩꯈꯣꯏꯗ ꯏꯁꯇ꯭ꯔꯦꯠꯇ ꯂꯩꯒꯗꯧꯕꯅꯤ ꯄꯣꯏꯟ 5ꯁꯦ ꯃꯥꯁꯤ ꯏꯁꯇ꯭ꯔꯦꯠꯇ ꯂꯩꯕ ꯀꯥꯟꯗ ꯑꯩꯒꯤ ꯄꯣꯁꯆꯔꯁꯦ ꯑꯆꯨꯝꯕ ꯄꯣꯁꯆꯔꯅꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯔꯁꯤ ꯑꯩ ꯄꯣꯏꯟ 5ꯗꯣ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯔꯛꯑꯒꯦ ꯑꯩꯒꯤ ꯀꯣꯛꯀꯤ ꯁꯔꯨꯛ ꯁꯤꯒꯤ ꯄꯣꯏꯟꯒꯤ ꯁꯔꯨꯛꯁꯤꯒ ꯑꯩꯒꯤ ꯁꯒꯟ ꯃꯔꯨꯁꯤꯅꯦ ꯑꯩꯒꯤ ꯅꯤꯡꯖꯣꯟꯒꯤ ꯁꯤꯒꯤ ꯃꯔꯨꯁꯤꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯈꯨꯒꯤ ꯁꯤꯒꯤ ꯈꯨꯃꯤꯠꯁꯤꯅꯦ ꯈꯨꯁꯤꯅꯦ ꯑꯗꯨꯒ ꯑꯩꯒꯤ ꯈꯣꯡꯒꯤ ꯈꯨꯃꯤꯠꯁꯤꯅꯦ ꯍꯥꯏꯔꯤꯕ ꯄꯣꯏꯟꯁꯦ ꯑꯩꯈꯣꯏꯅ ꯂꯩꯕ ꯃꯇꯝꯗ ꯏꯁꯇ꯭ꯔꯦꯠꯇ ꯂꯩꯅꯕ ꯍꯣꯠꯅꯒꯗꯧꯕꯅꯦꯕ ꯑꯩꯈꯣꯏꯅ ꯆꯠꯄ ꯃꯇꯝꯗꯁꯨ ꯁꯨꯃꯥꯏꯅ ꯁꯨꯊꯔ ꯆꯠꯇꯕ ꯍꯥꯏꯗꯤ ꯏꯁꯇ꯭ꯔꯦꯠꯇ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯆꯠꯅꯕ ꯍꯣꯠꯅꯒꯗꯧꯕꯅꯦꯕ ꯑꯥꯏ ꯂꯦꯚꯦꯜꯁꯦ ꯌꯦꯡꯉꯒ ꯆꯠꯅꯕ ꯍꯣꯠꯅꯒꯗꯧꯕꯅꯦꯕ ꯁꯨꯃꯥꯏꯅ ꯀꯣ ꯑꯗꯨ ꯄꯣꯁꯆꯔꯁꯤꯡꯁꯦ ꯂꯣꯏꯅ ꯎꯍꯜꯂꯨ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯃꯥ ꯀꯥꯏꯔꯛꯄꯒꯤ ꯐꯤꯒꯔꯁꯤꯡꯁꯦ ꯑꯩ ꯃꯌꯥꯝꯗꯁꯨ ꯈꯪꯍꯜꯂꯛꯀꯦ ꯃꯁꯤꯁꯦ ꯀꯥꯏꯔꯛꯄ ꯃꯇꯝꯗ ꯍꯥꯏꯗꯤ ꯃꯤꯁꯤꯗ ꯃꯥꯌꯣꯛꯅꯔꯝꯒꯗꯧꯕ ꯑꯅꯥꯕꯁꯤꯡꯗꯨꯁꯨ ꯑꯩ ꯃꯌꯥꯝꯗ ꯈꯪꯍꯟꯒꯦꯕꯀꯣ ꯀꯅꯥꯒꯨꯝꯕ ꯈꯔ ꯍꯥꯏꯗꯤ ꯑꯩ ꯈꯨꯁꯦ ꯃꯃꯥꯡꯂꯣꯝꯁꯤꯗ ꯈꯤꯇꯪ ꯁꯨꯛꯇꯛ ꯇꯧꯔꯒ ꯃꯤꯁꯦ ꯁꯨꯃꯥꯏꯅ ꯆꯠꯄ ꯌꯥꯎꯒꯅꯦꯕ ꯁꯨꯃꯥꯏꯅ ꯆꯠꯄ ꯌꯥꯎꯒꯅꯤ ꯍꯥꯏꯔꯤꯕ ꯃꯤꯁꯦ ꯃꯥꯁꯤ ꯃꯔꯨꯑꯣꯏꯅ ꯈꯨ ꯑꯃꯗꯤ ꯈ꯭ꯋꯥꯡꯗ ꯑꯅꯥꯕ ꯊꯣꯡꯂꯛꯀꯅꯦꯕ ꯃꯥꯅ ꯀꯨꯏꯅ ꯇꯧꯔꯛꯑ ꯃꯇꯨꯡꯗ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯁꯤꯒꯤ ꯑꯅꯤꯁꯦ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯐꯟꯇꯣꯛꯑꯒ ꯁꯨꯃꯥꯏꯅ ꯆꯠꯄ ꯃꯤꯁꯨ ꯑꯗꯨꯃꯛ ꯌꯥꯎꯒꯅꯤ ꯁꯨꯃꯥꯏꯅ ꯆꯠꯄ ꯍꯥꯏꯔꯤꯕ ꯃꯤꯁꯦ ꯃꯥꯁꯨ ꯍꯥꯏꯔꯤꯕ ꯈꯨ ꯑꯃꯗꯤ ꯈ꯭ꯋꯥꯡꯁꯦ ꯅꯥꯕ ꯊꯣꯡꯂꯛꯀꯅꯦꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ
ꯑꯩꯒꯤ ꯄꯣꯁꯇꯔꯁꯤꯗ ꯁꯨꯃꯥꯏꯅ ꯀꯣꯟꯊꯕ ꯃꯤ ꯁꯨꯃꯥꯏꯅ ꯀꯣꯟꯕ ꯃꯤꯁꯨ ꯑꯗꯨꯝ ꯌꯥꯎꯒꯅꯤ ꯁꯨꯃꯥꯏꯅ ꯆꯠꯄ ꯍꯥꯏꯗꯤ ꯃꯈꯥꯗ ꯑꯌꯥꯝꯕ ꯌꯦꯡꯗꯅ ꯆꯠꯄ ꯃꯥꯁꯦ ꯉꯛꯁꯝ ꯑꯃꯗꯤ ꯍꯥꯏꯗꯤ ꯏꯁꯀꯦꯞ ꯂꯥꯏ ꯄꯣꯏꯟ ꯅꯦꯝꯂꯛꯀꯤ ꯁꯔꯨꯁꯦ ꯁ꯭ꯋꯥꯏꯗ ꯆꯤꯛꯄ ꯁꯥꯕ ꯀꯣꯛ ꯅꯨꯡꯉꯥꯏꯇꯕ ꯈꯨꯠꯁꯤ ꯊꯥꯡꯒꯠꯄ ꯅꯨꯡꯉꯥꯏꯇꯕ ꯊꯣꯡꯂꯛꯀꯅꯤ ꯍꯥꯏꯔꯤꯕ ꯂꯥꯏꯑꯣꯡꯁꯤꯡꯁꯦ ꯊꯣꯛꯂꯛꯄꯗ ꯅꯠꯇꯅ ꯄꯣꯁꯇꯔ ꯄꯥꯏꯔꯛꯄꯁꯤꯅ ꯑꯩꯈꯣꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯥꯟ ꯐꯪꯁꯟ ꯃꯌꯥꯝ ꯑꯃꯗꯁꯨ ꯍꯥꯏꯗꯤ ꯄꯨꯟꯁꯤ ꯁꯥꯡꯅ ꯍꯤꯡꯖꯒꯗꯧꯕꯁꯤꯗ ꯍꯦꯟꯅ ꯁꯣꯛꯆꯜꯍꯜꯂꯒ ꯍꯥꯏꯗꯤ ꯄꯨꯟꯁꯤꯁꯦ ꯇꯦꯜꯍꯟꯈꯤꯅꯕꯒꯤ ꯃꯆꯥꯛ ꯍꯥꯏꯗꯤ ꯑꯣꯔꯒꯥꯟ ꯐꯪꯁꯟꯁꯤꯡꯁꯦ ꯍꯥꯏꯗꯤ ꯃꯊꯧ ꯇꯞꯅꯅꯕꯒꯤ ꯃꯆꯥꯛ ꯑꯃꯁꯨ ꯑꯣꯏꯍꯜꯂꯒ ꯄꯨꯟꯁꯤ ꯇꯦꯟꯕꯗ ꯃꯇꯦꯡ ꯄꯥꯡꯖꯜꯍꯜꯂꯦꯕ ꯀꯅꯥꯒꯨꯝꯕ ꯔꯤꯞ ꯀꯦꯁ ꯁꯨꯃꯥꯏꯅ ꯇꯧꯕ ꯁꯨꯃꯥꯏꯅ ꯐꯩꯗꯦꯛꯑꯒ ꯁꯨꯃꯥꯏꯅ ꯆꯠꯄꯒꯨꯝꯕ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯥ ꯍꯦꯟꯅ ꯁꯨꯃꯥꯏꯅ ꯁꯨꯞꯆꯜꯂꯒ ꯆꯠꯄ ꯀꯥ ꯍꯦꯟꯅ ꯊꯦꯛꯇꯣꯛꯑ ꯆꯠꯄ ꯑꯗꯨꯒ ꯑꯅꯥꯕ ꯈꯥꯡꯕꯒꯤ ꯁꯨꯃꯥꯏꯅ ꯁꯨꯞꯄꯒꯨꯝꯕ ꯁꯨꯝ ꯆꯠꯄꯁꯤꯅ ꯑꯩꯒꯤ ꯑꯣꯔꯒꯥꯟ ꯐꯪꯁꯟꯁꯤꯡꯁꯤꯗ ꯀꯥꯞꯀꯗꯕ ꯏꯁꯦ ꯆꯥꯡ ꯅꯥꯏꯗꯕ ꯍꯥꯏꯗꯤ ꯌꯦꯠꯂꯣꯝꯗ ꯀꯥꯞꯀꯗꯕ ꯑꯣꯏꯔꯣꯝꯗ ꯀꯥꯞꯀꯗꯧꯕꯁꯦ ꯃꯁꯤ ꯆꯥꯡ ꯅꯥꯏꯗꯕꯗꯒꯤ ꯍꯥꯏꯗꯤ ꯑꯃꯅ ꯆꯤꯟꯅ ꯊꯥꯕ ꯑꯃꯅ ꯀꯣꯝꯅ ꯊꯥꯔꯛꯄ ꯁꯨꯃꯥꯏꯅ ꯊꯣꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯦꯁꯦꯟꯁꯤꯒꯤ ꯄꯨꯟꯁꯤꯁꯦ ꯇꯦꯟꯈꯤꯕ ꯌꯥꯕꯒꯤ ꯆꯥꯎꯔꯕ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯃꯔꯝꯁꯤꯡꯁꯨ ꯑꯣꯏꯔꯛꯑꯦꯕ ꯑꯗꯨꯒ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯝ ꯔꯤꯂꯦꯁꯟꯁꯦ ꯑꯩꯈꯣꯏꯗ ꯈꯪꯗꯕ ꯌꯥꯗꯕ ꯑꯃꯁꯨ ꯑꯣꯏꯔꯛꯑꯦꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯝꯁꯦ ꯄꯥꯔ ꯗꯦꯗ 2 ꯃꯤꯂꯤꯌꯟ ꯍꯦꯟꯅ ꯊꯥꯗꯣꯔꯛꯀꯅꯤꯕ ꯑꯩꯈꯣꯏꯗ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯃꯥꯁꯦ ꯀꯔꯝꯃꯥꯏꯅ ꯁꯤꯖꯤꯟꯅꯊꯣꯛꯈꯤꯒꯗꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯈꯪꯗꯕꯗꯒꯤ ꯉꯁꯤ ꯍꯥꯏꯄꯔꯇꯦꯟꯁꯟ ꯗꯤꯄ꯭ꯔꯦꯁꯟ ꯑꯦꯟꯖꯥꯏꯇꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯗ ꯂꯥꯏꯑꯣꯡꯁꯤꯡꯁꯦ ꯊꯣꯛꯍꯜꯂꯛꯑꯦꯕ ꯑꯗꯩꯗꯤ ꯃꯔꯨꯑꯣꯏꯅ ꯀꯦꯟꯁꯔ ꯂꯥꯛꯄꯒꯤ ꯍꯥꯏꯗꯤ ꯃꯦꯟ ꯀꯣꯁ ꯑꯃꯁꯨ ꯑꯣꯏꯔꯛꯑꯦꯕ ꯃꯥꯁꯦ ꯑꯗꯨ ꯃꯥꯁꯦ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯅꯕꯒꯤ ꯋꯦ ꯃꯔꯤꯗ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯊꯣꯛꯈꯤꯕ ꯌꯥꯏ ꯃꯥꯁꯦ ꯀꯔꯝꯕ ꯋꯦꯗ ꯁꯤꯖꯤꯟꯅꯒꯗꯒꯦ ꯍꯥꯏꯕꯗꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯁꯦ ꯃꯥꯁꯦ ꯍꯥꯔꯗ ꯋꯥꯛꯇꯣ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯀꯅꯥꯒꯨꯝꯕ ꯖꯣꯕ ꯄꯥꯛ ꯄꯥꯏꯔꯒ ꯊꯕꯛ ꯁꯨꯕ ꯑꯔꯨꯝꯕ ꯄꯣꯠ ꯊꯥꯡꯒꯠꯂꯒ ꯍꯥꯏꯗꯤ ꯊꯕꯛ ꯁꯨꯔꯤꯕ ꯍꯥꯏꯗꯤ ꯑꯀꯟꯕ ꯊꯕꯛꯁꯤꯡ ꯁꯨꯔꯤꯁꯤꯡꯁꯦ ꯃꯁꯤꯁꯤꯗ ꯑꯩꯒꯤ ꯍꯥꯏꯗꯤ 2 ꯃꯤꯂꯤꯌꯟ ꯍꯦꯟꯅ ꯊꯥꯗꯣꯛꯏꯕ ꯁ꯭ꯄꯝꯁꯦ ꯁꯤꯖꯤꯟꯅꯈꯤꯕ ꯌꯥꯏ ꯑꯇꯣꯞꯄ ꯑꯃꯗꯅ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯔꯁꯥꯏꯖ ꯍꯥꯏꯗꯤ ꯑꯌꯨꯛꯇ ꯍꯧꯖꯤꯛꯇꯗꯤ ꯑꯅꯧꯕ ꯍꯥꯏꯗꯤ ꯗꯥꯟꯁꯀꯤꯕꯨ ꯑꯣꯏꯔꯣ ꯖꯨꯝꯕꯥꯕꯨ ꯑꯣꯏꯔో ꯍꯧꯖꯤꯛ ꯊꯣꯔꯛꯏꯕ ꯑꯗꯩꯗꯤ ꯑꯇꯣꯞꯄ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯅꯣꯔꯃꯦꯜꯂꯤ ꯑꯩꯈꯣꯏꯒꯤ ꯉꯜꯂꯤꯉꯩꯗꯒꯤ ꯆꯠꯅꯔꯛꯄ ꯑꯦꯛꯁꯔꯁꯥꯏꯖ ꯅꯍꯥꯁꯤꯡꯅ ꯆꯦꯟꯕ ꯆꯣꯡꯕ ꯁꯥꯟꯅꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯁꯨ ꯑꯩꯅ ꯉꯝꯖꯕ ꯂꯦꯚꯦꯜꯗ ꯋꯥꯀꯤꯡ ꯆꯠꯇꯅ ꯆꯦꯟꯕ ꯈꯨꯠ ꯊꯥꯡꯒꯠ ꯊꯥꯡꯗ ꯇꯧꯔꯒ ꯑꯩꯒꯤ ꯏꯅꯔꯖꯤꯁꯤꯡꯁꯦ ꯁꯤꯖꯤꯟꯅꯊꯣꯛꯈꯤꯕ ꯑꯃ ꯌꯥꯏ ꯑꯇꯣꯞꯄ ꯑꯃꯗꯅ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯂꯥꯏ ꯅꯤꯡꯕ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯐꯪꯗꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯋꯥꯈꯜꯅ ꯍꯥꯏꯗꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯍꯥꯏꯗꯤ ꯐꯤꯔꯦꯞ ꯑꯃꯗ ꯂꯩꯔꯒ ꯍꯥꯏꯗꯤ ꯗꯤꯞꯂꯤ ꯀꯟꯁꯦꯟꯇ꯭ꯔꯦꯁꯟ ꯇꯧꯔꯒ ꯅꯤꯡꯕ ꯃꯑꯣꯡꯁꯦ ꯁꯤꯗ ꯑꯩꯈꯣꯏ ꯑꯃ ꯁꯤꯖꯤꯟꯅꯈꯤꯕ ꯌꯥꯏ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗꯤ ꯈꯤꯇꯪꯗꯤ ꯃꯁꯤꯒꯤꯁꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯤ ꯑꯩꯈꯣꯏꯒꯤ ꯍꯩꯅꯗꯕ ꯐꯥꯎꯔꯒꯁꯨ ꯍꯦꯜꯊꯀꯤꯗꯃꯛꯇꯗꯤꯃꯁꯤ ꯍꯥꯏꯗꯕ ꯌꯥꯗ꯭ꯔꯕ ꯃꯁꯤ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯗꯕꯁꯨ ꯌꯥꯗꯕ ꯑꯃ ꯑꯣꯏꯔꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯅꯨꯄꯤꯒꯤ ꯑꯩꯈꯣꯏꯒꯤ ꯔꯤꯂꯦꯁꯟ ꯂꯩꯕꯁꯦ ꯃꯁꯤꯃꯁꯨ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯗꯤ ꯁ꯭ꯄꯝꯁꯦ ꯁꯤꯖꯤꯟꯅꯅꯕꯒꯤ ꯍꯥꯏꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯣꯏꯟ ꯑꯃꯅꯦꯕ ꯍꯥꯏꯔꯤꯕ ꯄꯣꯏꯟ ꯃꯔꯤꯁꯦ ꯁꯤꯖꯤꯟꯅꯊꯣꯛꯈꯤꯗꯕ ꯇꯥꯔꯒꯗꯤ ꯃꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤꯖꯤꯟꯅꯗꯅ ꯁꯨꯝ ꯂꯩꯔꯛ ꯇꯥꯔꯒꯗꯤ ꯃꯥꯅ ꯑꯣꯚꯔꯐ꯭ꯂꯣ ꯊꯣꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯀꯣꯛꯇ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯅꯨꯄꯤꯒꯤꯅ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯦꯒ꯭ꯔꯥꯛꯀꯤ ꯁꯔꯨ ꯑꯃꯗꯤ ꯕ꯭ꯔꯦꯁꯀꯤ ꯑꯦꯔꯤꯌꯥꯁꯤꯡꯗ ꯃꯥꯁꯦ ꯀꯥꯈꯠꯂꯒ ꯍꯥꯏꯗꯤ ꯁ꯭ꯇꯣꯛ ꯇꯧꯔ ꯂꯩꯔꯛꯑꯦꯕ ꯃꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯁ ꯀꯦꯟꯁꯔꯅ ꯅꯥꯕꯅꯆꯤꯡꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯑꯄꯣꯝꯕ ꯑꯇꯪꯕ ꯊꯣꯛꯂꯛꯑꯒ ꯑꯩꯈꯣꯏꯒꯤ ꯀꯦꯟꯁꯔ ꯐꯣꯝ ꯇꯧꯕꯅꯆꯤꯡꯕ ꯌꯥꯕꯒꯤ ꯆꯥꯟꯁꯁꯦ ꯋꯥꯡꯅ ꯂꯩꯌꯦꯕ ꯑꯗꯨꯒ ꯀꯣꯛꯇ ꯀꯥꯈꯠꯂꯛꯈꯤ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗ ꯍꯥꯏꯄꯔꯇꯦꯟꯁꯟ ꯗꯤꯄ꯭ꯔꯦꯁꯟ ꯑꯦꯟꯖꯥꯏꯇꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯈꯔ ꯌꯥꯝꯃꯛꯑꯀꯥꯟꯗ ꯊꯣꯔꯛꯏꯕ ꯑꯅꯥꯕꯁꯤꯡꯁꯦ ꯂꯣꯏꯅ ꯃꯥꯌꯣꯛꯅꯔꯛꯀꯅꯦꯕ ꯃꯦꯛꯁꯤꯃꯝ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯁ꯭ꯄꯝꯒꯤ ꯑꯩꯈꯣꯏꯒꯤ ꯔꯤꯂꯦꯁꯟꯁꯤꯡꯁꯦ ꯈꯪꯗ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯁꯤꯖꯤꯟꯅꯊꯣꯛꯈꯤꯅꯕꯒꯤ ꯄꯣꯏꯟꯁꯤꯡꯁꯦ ꯍꯥꯏꯔꯤꯕ ꯄꯣꯏꯟꯁꯤꯡꯁꯦ ꯑꯩꯈꯣꯏ ꯇꯉꯥꯏꯐꯗꯅ ꯈꯪꯗꯕ ꯌꯥꯗꯕ ꯑꯃ ꯑꯣꯏꯅ ꯃꯁꯤꯃꯁꯨ ꯑꯩꯈꯣꯏꯗ ꯍꯥꯏꯗꯤ ꯃꯥꯏꯟꯁꯦꯠꯇ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯁꯦꯠ ꯇꯧꯁꯟꯕꯤꯔꯒ ꯍꯥꯏꯗꯤ ꯊꯝꯖꯤꯜꯂꯒ ꯃꯁꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯤꯌꯣꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯥꯏꯄꯔꯇꯦꯟꯁꯟ ꯗꯤꯄ꯭ꯔꯦꯁꯟ ꯑꯦꯟꯖꯥꯏꯇꯤ ꯑꯩꯈꯣꯏ ꯑꯣꯇꯣꯃꯦꯇꯤꯀꯦꯜꯂꯤ ꯃꯥꯡꯈꯤꯒꯅꯦꯕ ꯑꯩꯈꯣꯏꯗ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ
ꯑꯩꯈꯣꯏꯒꯤ ꯑꯑꯣꯟꯕ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯤꯟꯖꯥꯛꯁꯤꯡꯁꯤꯁꯨ ꯌꯥꯝꯅ ꯍꯣꯡꯉꯛꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯆꯤꯟꯖꯥꯛꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯔ ꯃꯌꯥꯝ ꯑꯃ ꯁꯤꯖꯤꯟꯅꯔꯛꯄ ꯍꯥꯏꯕꯗꯤ ꯍꯥꯔꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯨꯞꯈꯠꯂꯛꯄꯒꯤ ꯇꯥꯏꯃꯤꯡ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯆꯤꯟꯖꯥꯛꯁꯤꯅꯗꯤ ꯍꯥꯏꯗꯤ ꯃꯍꯩ ꯃꯔꯣꯡꯁꯤꯡꯁꯤꯅꯗꯤ ꯐꯖꯔꯛꯄꯒꯤ ꯇꯥꯏꯃꯤꯡ ꯑꯣꯏꯕ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯍꯦꯛꯑꯒ ꯌꯣꯟꯊꯣꯛꯅꯔꯛꯄ ꯇꯁꯦꯡꯕꯗꯤ ꯑꯩꯈꯣꯏꯅ ꯍꯥꯔ ꯁꯤꯖꯤꯟꯅ ꯇꯥꯔꯒꯁꯨ ꯃꯥꯒꯤ ꯍꯥꯔꯗꯨꯒꯤ ꯃꯌꯥꯛ ꯍꯟꯊꯔꯛꯄꯒꯤ ꯇꯥꯏꯃꯤꯡꯗ ꯑꯃꯨꯛ ꯍꯦꯛꯄꯤꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛꯁꯨ ꯐꯒꯗꯧꯕꯅꯦꯕ ꯑꯗꯨꯒꯤ ꯑꯩꯈꯣꯏꯁꯤꯗ ꯍꯥꯏꯗꯤ ꯋꯥꯈꯜꯂꯣꯟ ꯍꯥꯏꯗꯤ ꯂꯩꯇꯕꯒꯤꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯐꯖꯔꯤꯉꯩꯗ ꯌꯣꯜꯍꯧꯅꯕꯒꯤꯅꯤ ꯈꯪꯗꯦ ꯑꯩꯈꯣꯏꯗ ꯊꯣꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯆꯤꯟꯖꯥꯛꯁꯤꯡꯁꯦ ꯆꯥꯕꯗ ꯍꯥꯏꯔꯤꯕ ꯇꯣꯛꯁꯤꯛꯁꯤꯡ ꯑꯣꯏꯕ ꯍꯥꯔ ꯑꯣꯏꯕ ꯃꯆꯥꯛꯁꯤꯡꯁꯦ ꯑꯩꯈꯣꯏ ꯆꯤꯟꯖꯥꯛ ꯏꯁꯥꯁꯦ ꯌꯥꯎꯁꯜꯂꯛꯄ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯃꯥꯁꯦ ꯑꯃꯨꯛ ꯂꯧꯊꯣꯛꯀꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯇꯉꯥꯏ ꯐꯗꯅ ꯍꯨꯃꯥꯡ ꯊꯣꯛꯄ ꯌꯥꯕ ꯑꯩꯈꯣꯏ ꯊꯕꯛ ꯊꯧꯔꯝ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯔꯛꯑꯦꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯉꯜꯂꯤꯉꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯨꯃꯥꯡ ꯑꯅ ꯊꯣꯜꯂꯝꯃꯤꯁꯦ ꯍꯨꯁꯦ ꯃꯥꯡꯍꯟꯕ ꯉꯝꯕ ꯃꯍꯤ ꯍꯨꯃꯥꯡꯅ ꯊꯣꯟꯕꯅꯦꯕ ꯑꯗꯨꯗꯨꯅ ꯑꯩ ꯏꯁꯥꯗ ꯂꯩꯔꯝꯕ ꯇꯣꯛꯁꯤꯛꯁꯤꯡꯁꯦ ꯑꯩꯅ ꯂꯦꯡꯕ ꯑꯣꯠꯄ ꯇꯧꯕ ꯀꯥꯟꯗ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯁꯤꯗ ꯄꯨꯊꯣꯛꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯛꯑꯦꯕ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯑꯩꯅ ꯍꯣꯜ ꯕꯣꯗꯤ ꯂꯦꯡꯉꯛꯄ ꯀꯥꯟꯗ ꯑꯩꯅ ꯑꯩꯒꯤ ꯃꯄꯥꯟ ꯊꯣꯛꯈꯤꯕ ꯀꯥꯟꯗꯁꯨ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯡꯁꯦ ꯆꯦꯟꯊꯣꯛꯅꯕ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯛꯑꯦꯕ ꯑꯗꯨ ꯂꯦꯡꯗꯕꯤꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯂꯩꯔꯒ ꯇꯧꯔꯛꯄ ꯀꯥꯟꯗꯗꯤ ꯃꯈꯜ ꯃꯈꯜꯒꯤ ꯑꯅꯥꯕꯁꯤꯡ ꯑꯩꯈꯣꯏ ꯃꯥꯌꯣꯛꯅꯔꯛꯀꯅꯦꯅ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯇꯉꯥꯏ ꯐꯗꯅ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯍꯥꯏꯗꯤ ꯍꯨꯃꯥꯡ ꯊꯣꯛꯄ ꯌꯥꯕ ꯑꯩꯈꯣꯏꯒꯤ ꯁꯥꯖꯦꯜ खरा असीमसु अखोई तौबियु हाइदना आई मयामदा खंगमजरी याम नुंगाइरे ngasigi सरना समाइना हाइदि मेडिटेशन की मतंग दसु अदुदुगा मियोइबा अखोइदा समाइना तौरगा स्ट्रेस लेबसु कोकनी खोटकनी हाइबगी मतंगदा सरगे पुंसीदसु माइपाकपसु ओइसनु अदा खुदिंग हाइदि सिदि सेंना हाइगदे खंगौदबा यादबा हाइदि लाइवा अमा ताअंबगी सरना समाइना लंबी अमा पिबिरमसे याम नुंगाइजरे दोस मयामनासु अदुम सिगी हक्चांग कई नुंगाइतब सिंगली नाori की अदुम सुबिनिंगबा लेरगसु सारगे अचिन अकोम येंगनरगा अदुम कइनो तौरगा पाउ फाउदोक फाउजिन तौनरगा अदुम लोइना पाउ फाउनबा यारेको सरजे कइनोदसु लेबने यूनिफॉर्म दसु लेबने मणिपुर पुलिस डिपार्टमेंट दसु लेबने अदो अदुम पाउ फाउनरगा अचिन अकोम येंगनरगा समाइना अदुम हक्चांगी अनाबदा कानाबा खुदिंगबा फंगमिनबगी खुदोंचाबदसु लौमिनसे मयामदा लोकेशन जे फजना अमता हापचरंगे इम्फाल लोमदगे हाइदरकपदा एयरपोर्ट लमखाई सोमदा एयरपोर्ट चंगिदोइनेबको सोम एयरपोर्ट चंगिदोइने अदुदे सिदंग खतंग हाइदरगा थौबालगी पुलिस स्टेशन जु यौद्रिङैदको सिगे लेर अमा चंगिबसे सिसिदा चंगदोइनेबको सिगे लेरक सिदा चंगदोइने अदुगा सिदे चंगागा फर्स्ट कॉर्नर से थेगा लेफ्ट साइड थेगा अदुम चुमजिंग जंगा अदुम मोयुम अदुम डायरेक्ट तारे नाकंदा सिगिदा रितु कैथेल हाइना अमसु लैरेको रितु कैथेल से हेक नाकंदा चंगदोइनेबको सिदा लैरिजे अदुगा वांजिंग सोमदगी हाइगलकपा दुना लेफ्ट साइड ता ओइदोइने पुलिस स्टेशन दुगी हेक नाकंदा लेफ्ट साइड ता समाइना हाइदाबसे सिदा दुम चंगागा दुम लैरे